Good afternoon, everyone. Seeing Hindu newspaper analysis Manipuri that observes the date 6/1/2025 analysis headline the headline के पावना yan hamada ahead of Prime Minister Paris trip Rafael Scorpion deals Greece final leg habaka Prime Minister से है the date February के date 10 अमसुंग 12 दा AI summit ꯍꯥꯏꯅ ꯑꯃ ꯇꯧꯅꯤꯀꯣ ꯐ꯭ꯔꯥꯟꯁꯇ ꯑꯗꯨꯗ ꯐ꯭ꯔꯥꯟꯁꯇ ꯆꯠꯀꯗꯣꯔꯤꯕꯀꯣ ꯐ꯭ꯔꯥꯟꯁꯇ ꯆꯠꯄꯁꯤꯗ AI ꯁꯝꯃꯤꯠꯇꯨ ꯌꯥꯎꯅꯕ ꯆꯠꯄꯁꯤꯗ ꯐ꯭ꯔꯥꯟꯁꯇ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟꯁꯀꯤ ꯗꯤꯜ ꯈꯔ ꯇꯧꯅꯗꯣꯔꯤꯕꯀꯣ ꯗꯤꯐꯦꯟꯁꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯂꯩꯅꯅꯕ ꯑꯗꯨꯗ ꯗꯤꯐꯦꯟꯁꯀꯤ ꯗꯤꯜꯗꯣ ꯀꯔꯤ ꯗꯤꯜ ꯑꯣꯏꯗꯣꯏꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟꯁ ꯐ꯭ꯔꯥꯟꯁꯇꯒꯤ ꯂꯩꯗꯣꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯁꯤꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯧꯗꯣꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯗꯤ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝ ꯑꯣꯏ ꯑꯗꯨꯒ ꯍꯥꯟꯅꯁꯨ ꯌꯥꯝꯅ ꯂꯧꯈ꯭ꯔꯕꯅꯤꯀꯣ ꯔꯥꯐꯦꯜꯒꯤ ꯗꯤꯜ ꯍꯥꯏꯔꯤꯁꯤꯀꯣ ꯁ꯭ꯀꯣꯔꯄꯤꯌꯟꯁꯤꯅ ꯀꯩꯅꯣꯒꯤ ꯑꯣꯏꯗꯣꯏꯅꯤ ꯔꯥꯐꯦꯜ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐꯀꯤ ꯏꯟꯖꯤꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁ꯭ꯀꯣꯔꯄꯤꯌꯟ ꯍꯥꯏꯁꯤꯅ ꯁꯕꯃꯦꯔꯤꯟꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕꯅꯤ ꯗꯤꯇꯦꯜꯗ ꯌꯦꯡꯁꯤꯀꯣ ꯏꯟꯗꯤꯌꯥꯒ ꯐ꯭ꯔꯥꯟꯁꯀꯤ ꯃꯔꯛꯇ ꯂꯩꯕ ꯗꯤꯐꯦꯟꯁꯀꯤ ꯗꯤꯜ ꯑꯣꯏꯗꯣꯏꯅꯤ ꯃꯁꯤꯗꯩꯁꯤꯗ $10 billion ꯃꯨꯛꯀꯤꯀꯣ ꯗꯤꯜ ꯑꯣꯏꯗꯣꯏꯅꯤ ꯔꯥꯐꯦꯜ M ꯐꯥꯏꯇꯔ ꯖꯦꯠ ꯂꯩꯅꯕꯩꯅꯤꯀꯣ 26 ꯔꯥꯐꯦꯜ M ꯐꯥꯏꯇꯔ ꯖꯦꯠ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯁ꯭ꯀꯣꯔꯄꯤꯌꯟ ꯄꯟꯕꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯚꯦꯟꯁꯅꯦꯜ ꯁꯕꯃꯦꯔꯤꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀꯟꯚꯦꯟꯁꯅꯦꯜ ꯍꯥꯏꯕꯗꯤ ꯋꯥꯔꯗ ꯀꯔꯤꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯗꯤ AI ꯁꯝꯃꯤꯠꯁꯦ ꯚꯤꯖꯤꯠ ꯍꯥꯏꯗꯤ AI ꯁꯝꯃꯤꯠꯁꯦ ꯌꯥꯎꯕ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯐꯦꯜ AMꯁꯤꯒ ꯁ꯭ꯀꯣꯔꯄꯤꯌꯟ ꯑꯅꯤꯁꯤꯒ ꯁꯝꯃꯤꯠ ꯇꯧꯔꯛꯇꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ INS ꯕ꯭ꯔꯤꯀꯃꯦꯗꯤꯇꯤꯌꯥ ꯑꯃꯗꯤ INS ꯕꯤꯀ꯭ꯔꯥꯟ ꯍꯥꯏꯅ ꯂꯩꯔꯤꯁꯦꯀꯣ ꯑꯁꯤꯗꯩꯁꯤꯗ ꯍꯥꯞꯇꯣꯏꯅꯦꯕ ꯔꯥꯐꯦꯜ AMꯁꯦ ꯔꯥꯐꯦꯜ AMꯁꯦ ꯑꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯏꯟꯖꯤꯟꯅꯤꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯑꯗꯨꯒ ꯅꯦꯚꯦꯜ ꯏꯌꯔ ꯄꯥꯋꯔꯁꯦ ꯍꯥꯏꯗꯤ ꯇ꯭ꯋꯤꯟ ꯏꯟꯖꯤꯟꯒꯤ ꯄꯥꯋꯔꯁꯦ ꯄꯤꯕ ꯉꯝꯗꯣꯏꯅꯦꯕ ꯔꯥꯐꯦꯜ AMꯁꯦ ꯇ꯭ꯋꯤꯟ ꯏꯟꯖꯤꯟ ꯄꯥꯋꯔ ꯂꯩꯕꯗꯨꯅꯤꯀꯣ ꯗꯖꯨꯋꯦꯜ ꯔꯥꯏꯐꯜ ꯍꯥꯏꯀꯣ ꯗꯖꯨꯋꯦꯜ ꯔꯥꯏꯐꯜ ꯍꯥꯏꯅ ꯃꯥꯒꯤ ꯏꯟꯖꯤꯟꯁꯤꯒꯤ ꯃꯃꯤꯡꯁꯦ dazole ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯟꯁꯀꯤ ꯅꯦꯚꯤꯗꯁꯨ ꯄꯥꯏꯔꯦ ꯑꯗꯨꯒ ꯏꯟꯗꯤꯌꯟꯒꯤ ꯅꯦꯚꯤꯗꯁꯨ ꯍꯧꯖꯤꯛ ꯄꯥꯏꯗꯣꯔꯦꯀꯣ ꯑꯗꯣ ꯑꯅꯤꯁꯦ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯔꯥꯐꯦꯜ ꯄꯥꯏꯕꯁꯦ ꯑꯦꯟ ꯁ꯭ꯀꯣꯔꯄꯤꯌꯟꯒꯤ ꯀ꯭ꯂꯥꯁ ꯁꯕꯃꯦꯔꯤꯟꯁꯤꯅ ꯗꯤꯖꯜ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯀꯝꯄꯦꯅꯤꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐ꯭ꯔꯦꯟꯁ ꯀꯝꯄꯦꯅꯤ ꯅꯥꯚꯦꯜ ꯍꯥꯏꯕꯀꯣ ꯅꯥꯚꯦꯜ ꯒ꯭ꯔꯨꯞꯅ ꯁꯥꯕ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯏꯟꯖꯤꯟ ꯑꯣꯏꯗꯣꯏꯅꯤ ꯁ꯭ꯀꯣꯔꯄꯤꯌꯟ ꯒ꯭ꯌꯥꯁ ꯁꯕꯃꯦꯔꯤꯟꯒꯤ ꯁꯥꯕꯁꯦ ꯑꯗꯣ 2031 ꯑꯗꯥꯏꯗ ꯄꯤꯔꯛꯀꯗꯣꯏꯅꯤꯀꯣ AI ꯁꯝꯃꯤꯠꯁꯦ ꯑꯃꯨꯛ ꯌꯦꯡꯁꯦ AI ꯁꯝꯃꯤꯠꯁꯦ ꯑꯩꯈꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯗꯥꯏꯗ ꯄꯥꯡꯊꯣꯛꯀꯗꯣꯏꯅꯤꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10 ꯑꯗꯥꯏꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10 to 11 ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯁꯤꯁꯦ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤꯅꯤ ꯃꯥꯒꯤ ꯍꯥꯏꯐꯦꯠ ꯍꯥꯏꯗꯤ ꯄꯣꯏꯟ ꯁꯤꯗꯩꯁꯤꯗ ꯈꯟꯅ ꯅꯩꯅꯒꯗꯕꯗ ꯄꯣꯏꯟ 5 ꯅꯩꯅꯒꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯏꯟ AI ꯍꯥꯏꯕ ꯑꯃ ꯍꯥꯏꯗꯤ AIꯁꯦ ꯄꯕ꯭ꯂꯤꯛꯇ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯊꯤꯒꯠꯄ ꯑꯃꯀꯣ ꯑꯗꯒꯤ ꯐ꯭ꯌꯨꯆꯔ ꯋꯥꯔꯛꯁ ꯀꯣ ꯍꯥꯏꯗꯤ AIꯁꯤꯒꯤ ꯃꯊꯪ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯗꯤ ꯋꯥꯔꯛ ꯀꯜꯆꯔꯗ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ AIꯅ ꯃꯍꯨꯠ ꯂꯣꯏꯁꯤꯜꯂꯛꯑꯦꯗꯅꯀꯣ ꯊꯕꯛ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯋꯥꯔꯛꯀꯤ ꯀꯜꯆꯔ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯗꯨꯅ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯏꯅꯣꯚꯦꯁꯟ ꯑꯦꯟ ꯀꯜꯆꯔ ꯀꯣ ꯍꯥꯏꯗꯤ ꯃꯁꯤꯗꯁꯨ AIꯅ ꯏꯝꯄꯦꯛ ꯌꯥꯝ ꯆꯥꯎꯅ ꯄꯤꯔꯤꯗꯅꯀꯣ ꯍꯥꯏꯗꯤ ꯀꯜꯆꯔꯗꯁꯨ ꯌꯥꯝ ꯍꯣꯡꯂꯛꯄ ꯈꯣꯠꯂꯛꯄ ꯌꯥꯝ ꯂꯩꯗꯅꯀꯣ AIꯗ ꯀꯔꯤ ꯑꯩꯈꯣꯏ ꯇ꯭ꯔꯁꯁꯦ ꯀꯌꯥꯝ ꯇꯧꯕ ꯌꯥꯅꯤ ꯀꯣ ꯇ꯭ꯔꯁ ꯏꯟ AI ꯃꯔꯝꯗꯁꯨ ꯑꯗꯨꯒ ꯒ꯭ꯂꯣꯕꯦꯜ ꯒꯣꯚꯔꯅꯦꯟꯁ ꯀꯣ ꯍꯥꯏꯗꯤ AIꯒꯤ ꯒꯣꯚꯔꯅꯦꯟꯁ ꯂꯩꯔꯤꯗꯅꯀꯣ ꯁꯤꯗꯅ ꯀꯔꯤ ꯇꯧꯕ AIꯁꯦ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯈꯟꯅ ꯅꯩꯅꯗꯣꯏꯁꯦ ꯏꯟꯗꯤꯌꯥꯗꯁꯨ ꯃꯃꯥꯡ ꯆꯍꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤꯀꯣ 2024ꯗ ꯑꯗꯨꯅꯤ ꯑꯗꯣ ꯍꯥꯟꯅꯁꯨ 2023ꯗ ꯍꯧꯖꯤꯛꯀꯤ ꯔꯥꯐꯦꯜ ꯗꯤꯜ ꯁ꯭ꯀꯣꯔꯄꯤꯌꯟꯒꯤꯁꯦ ꯌꯥꯅꯕ ꯂꯩꯈ꯭ꯔꯕꯅꯤꯀꯣ 2023
next headline amaga mu yengse headline sina kogi quarantine animal with bird flu symptoms central tales state after tiger leopard death ko sidaida animals in quarantine tawnaba ko bird flu gi symptom laiba sing animals in quarantine tawraga thamnabagidamata center na kogi notification ama thokre ko adugi notification dagi matung inna center na state khara id sigi bird flu sin leire habagi report to pigre ko do haidi tiger leopard khara sirakpagi ni ko bird flu gi symptom lakpagi aduda kogi bird flu gi maramda and bird flu se kaino habda pani minisi ko akogi bird flu se yamada kogi कोई इंडिया के इहान report ने बको avian influenza H5N1 है इसको बात से first reported case को outbreak से अंतक क्यों इहान बनी बको tiger अहुम leopard अमा सीगरे को सिसे नागपुर दा लेबा animal rescue team अमदगी खंगबनी अदुगा मासे ICR निसा भोपाल दा टेस्ट तौर मतंगदा bird flu से लेरे हमसे खंगबनी को अदुना central government Union Animal Husbandry Ministry na koigi notice ama thokre madudi kaina hara kanda muse quarantine tawna ba habadi infected oreba musiki bird flu sina narba sanga singse phasana quarantine tawra thamnaba kano circular ma thokre ko sidaida kanana thabak se ihana na tawne ni National Joint Outbreak Response Team na tawni ko aduga investigation su hujikana sathari under Ministry of Environment Forest Climate Change amasung sigi Ministry of Animal Husbandry sigi ani sina ko guideline hujik tha week sigi manung da dum thola ni ko haye sigi paw da dum yaro su yai aduga mi da lansalak ngam ni ko sigi animal ade kuigi keno se mi da lansalak ngam mani na koina masi bad flu mi da lansalak taragadi ade adugi monitor kana tawi ko ani mi da lansalak ngam ngam bagi directive sign tare ko state government na hujiki notice thokuda kari tawni hai ka quarantine tawnaba aduga biosecurity habadi akogi protocol innaba ko masi and laina se santorok taragadi cc tawni adi mi sa to sen tawba yade ko disinfectant pasan sinagadam kodkadamni oi adugumba rule myam jing do il ani ko adagi sample su lokhatpa horeba anaba siba yaraba kano tawba khotpa yaw taragadi ICR nisa husiki Nagpur gi dalariba test center je sida thadini ko surveillance and reporting su husikana tawri zoo gi staff sing da su husik test tawdana khotana tawri ko aduga avian influenza se koina karai da haidi mase avian habidi uchiki jat kanguduni ko adu uchik yen gumba nganu gumba aduda khata naba nate basi atopa habidi species atopa da su lanjalakwa ngami like sun gumba dagi goats tiger atopa country da su ugram ni ko si 2024 gi May June andai da su USA da moi shangom thopa sun da kota H5N1 se thengnagram ni ko sigi mamang haitare ko koigi sigi mamang da aduna yamna hadi kano to bopor oidini ko sise adagi koina sida emphasis on isolating and treating infected animals in say isolate tawba quarantine tawba da aduda administration focus piri ko hadi aduda na hena tawnaba aduga panic public ta panic laiganu hadi pakhat tabida dum lebiu khotpiu haina ko government na dum control tawdini sini ko and editorial ama mu yengse editorial sa mamangin news to su yamna yawgre ko editorial se kashu yamna huzik kanna digital personal data protection rule 2025 under digital protection data the Digital Personal Data Protection Act 2023 gido adudaida moigi draft ama rule ama ngarana thulakpado hadi digital personal data protect tawnaba hadi nak senabagi rule ama thulakpado adudugi matangda niko editor masana irakpani adugi Act 2023 gi Act gi matungina rules masina sema rules se
kano tawrꯛꯇꯣꯏꯅꯤ ꯍꯥꯏꯗꯤ ꯁꯦꯝ ꯔꯨꯜꯁꯦ ꯏꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯏꯅꯤ ꯁꯤꯒꯤ ꯔꯨꯜꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯃꯥꯡꯗꯁꯨ ꯗꯤꯁꯀꯁ ꯇꯧꯈ꯭ꯔꯦ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯔꯤꯃꯥꯏꯟ ꯇꯧꯖꯔꯝꯒꯦ ꯑꯦꯛꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯔꯥꯏꯠ ꯑꯃ ꯂꯩꯗꯅ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯀꯟꯖꯅꯕꯒꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯙꯥꯔꯒꯤ ꯗꯦꯇꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯈꯨꯕꯤ ꯁꯣꯏ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯑꯩꯒꯤ ꯂꯩꯐꯝ ꯀꯔꯤ ꯀꯔꯥ ꯏꯃꯥ ꯏꯄꯥ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥ ꯃꯌꯥꯝꯁꯤꯡꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯦꯅꯤ ꯇꯥꯏꯝꯗ ꯆꯦꯛ ꯇꯧꯕ ꯈꯣꯠꯄ ꯌꯥꯏꯕ ꯕꯠ ꯑꯗꯨꯗꯩꯗ ꯔꯨꯜ ꯑꯃ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯤꯒꯤ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥꯁꯤꯁꯨ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯕ ꯌꯥꯕ ꯗꯦꯇꯥꯁꯤꯁꯨ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯄꯟꯈꯩ ꯑꯃ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯦꯛꯁꯤꯅ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥ ꯈꯔꯁꯨ ꯑꯗꯨꯝ ꯊꯝꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕ ꯌꯥꯕ ꯗꯦꯇꯥꯁꯤꯁꯨ ꯑꯗꯨꯝ ꯊꯝꯕ ꯐꯖꯅꯀꯣ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯕꯦꯂꯦꯟꯁ ꯑꯃ ꯄꯨꯔꯛꯄꯗꯨꯅꯦꯕꯀꯣ ꯂꯣꯅ ꯌꯨꯁ ꯇꯧꯕ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥ ꯁ꯭ꯇꯣꯔ ꯇꯧꯅꯕ ꯊꯝꯅꯕ ꯄꯣꯠꯅꯤꯀꯣ ꯍꯥꯏꯁꯦꯀꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯛꯇꯪ ꯌꯨꯁ ꯇꯧꯗꯣꯏꯕ ꯑꯗꯨꯒꯤ ꯑꯩꯅ ꯊꯝꯖꯜꯂꯤꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥꯗꯣ ꯁ꯭ꯀꯣꯞꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥꯗꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯟꯁꯦꯟ ꯂꯧꯔꯛꯀꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯗꯦꯇꯥ ꯐꯤꯗꯨꯁꯤꯌꯔꯤꯁ ꯍꯥꯏ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯨꯁ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯄꯤꯔꯤꯕ ꯗꯦꯇꯥꯁꯦ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯤ ꯀꯝꯄꯦꯅꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯐꯤꯗꯨꯁꯤꯌꯔꯤꯁ ꯍꯥꯏꯀꯣ ꯗꯦꯇꯥ ꯐꯤꯗꯨꯁꯤꯌꯔꯤꯁ ꯑꯃꯅ ꯁ꯭ꯇꯣꯔ ꯇꯧꯔ ꯊꯝꯗꯣꯏꯅꯦꯕ ꯂꯣꯀꯦꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯗ ꯏꯟꯗꯤꯌꯥꯗꯀꯣ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯁ꯭ꯇꯣꯔ ꯇꯧꯕ ꯌꯥꯗꯦꯀꯣ ꯏꯟꯗꯤꯌꯥꯗ ꯈꯛꯇꯪ ꯁ꯭ꯇꯣꯔ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒ ꯆꯍꯤ 53ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥꯗꯨ ꯄꯤꯊꯣꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯣꯏꯒꯤ ꯆꯍꯤ 53ꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯗꯒꯤ ꯀꯟꯁꯦꯟ ꯃꯃꯥ ꯃꯄꯥꯗꯒꯤ ꯑꯌꯥꯕꯁꯦ ꯍꯥꯟꯅ ꯂꯧꯔꯛꯀꯗꯕꯅꯦꯕꯀꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯒꯤꯗꯤ ꯗꯦꯇꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯕꯣꯔꯗ ꯍꯥꯏꯅ ꯑꯃ ꯂꯩꯅꯦꯕꯀꯣ ꯗꯦꯇꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯕꯣꯔꯗ ꯍꯥꯏꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯁꯦ ꯁꯤꯁꯤꯅ ꯇꯧꯔꯤꯕ ꯃꯊꯧꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯗꯦꯇꯥ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥ ꯑꯃꯁꯨꯡ ꯒꯣꯚꯔꯟꯃꯦꯟꯠ ꯗꯦꯇꯥ ꯑꯅꯤꯃꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯗꯦꯇꯥꯁꯦ ꯁ꯭ꯇꯣꯔ ꯇꯧꯔꯤꯕ ꯗꯦꯇꯥꯁꯦ ꯀꯩꯒꯨꯝꯕ ꯂꯤꯛ ꯑꯣꯏꯔꯛꯑꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯋꯤꯊꯤꯟ 72 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯔꯤꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯤ ꯁꯤꯁꯦ ꯂꯤꯛ ꯑꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯃꯤꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯊꯕꯛꯇꯣ ꯇꯧꯕ ꯌꯥꯅꯕꯀꯣ ꯑꯗꯨꯒꯤ ꯗꯦꯇꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯕꯣꯔꯗꯁꯦ ꯂꯤꯡꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯑꯦꯛꯖꯦꯝꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥ ꯑꯩꯅ ꯄꯤꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥ ꯃꯤꯗꯨꯒꯤ ꯂꯩꯖꯕꯗꯣ ꯃꯤ ꯈꯔꯗꯗꯤ ꯌꯥꯗꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯗꯣꯛꯇꯔꯒꯨꯝꯕꯗ ꯑꯗꯒꯤ ꯑꯣꯖꯥꯒꯨꯝꯕꯗꯗꯤ ꯑꯗꯨꯗꯣ ꯑꯃꯨꯛ ꯌꯥꯗꯦꯕꯀꯣ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯌꯥꯏ ꯍꯥꯏꯕꯗꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥꯁꯤꯡꯗꯣ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯦꯛꯖꯦꯝꯁꯟ ꯂꯩꯌꯦꯕꯀꯣ ꯏꯗꯤꯇꯔꯅ ꯍꯥꯏꯔꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯑꯦꯁꯄꯦꯛ ꯌꯥꯝ ꯂꯩ ꯍꯥꯏꯕꯗꯤ ꯗꯤꯖꯤꯇꯦꯜ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯔꯨꯜꯁꯦ ꯂꯥꯛꯄꯒꯤ ꯀꯥꯟꯅꯔꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯇꯥꯁ꯭ꯋꯥꯃꯤ ꯖꯁꯃꯦꯟ ꯍꯥꯏꯅꯀꯣ ꯄꯨꯇꯥꯁ꯭ꯋꯥꯃꯤ ꯖꯁꯃꯦꯟꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯈꯪꯕꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯄꯨꯇꯥꯁ꯭ꯋꯥꯃꯤ ꯖꯁꯃꯦꯟꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯥꯙꯥꯔꯒꯤ ꯁ꯭ꯀꯤꯝꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯥꯙꯥꯔꯒꯤ ꯁ꯭ꯀꯤꯝꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯂꯥꯛꯈꯤꯕ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯍꯥꯏꯔꯀꯥꯟꯗ ꯔꯥꯏꯠ ꯇꯨ ꯄ꯭ꯔꯥꯏቬꯁꯤ ꯍꯥꯏꯅꯀꯣ ꯔꯥꯏꯠ ꯇꯨ ꯄ꯭ꯔꯥꯏቬꯁꯤꯁꯦ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯄꯨꯇꯥꯁ꯭ꯋꯥꯃꯤ ꯍꯥꯏꯁꯤ ꯔꯤꯇꯥꯌꯔ ꯖꯁ ꯑꯣꯏꯗꯣꯏꯅꯦꯀꯣ ꯃꯥꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯛꯄꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯔꯥꯏꯠ ꯇꯥꯈꯤ ꯀꯔꯤ ꯔꯥꯏꯠ ꯑꯩꯅ ꯇꯥꯈꯤꯒꯦ ꯍꯥꯏꯔꯀꯥꯟꯗ ꯔꯥꯏꯠ ꯇꯨ ꯄ꯭ꯔꯥꯏቬꯁꯤꯁꯦ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯇ ꯌꯥꯎꯏ ꯍꯥꯏꯅ ꯇꯥꯈꯤꯕꯀꯣ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯇ ꯌꯥꯎꯏ ꯍꯥꯏꯅ ꯑꯗꯨꯗꯩꯗ ꯔꯥꯏꯠ ꯇꯨ ꯄ꯭ꯔꯥꯏቬꯁꯤꯁꯦ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯇ ꯌꯥꯎ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯀꯣ ꯔꯥꯏꯠ ꯇꯨ ꯄ꯭ꯔꯥꯏቬꯁꯤꯁꯦ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯇ ꯌꯥꯎꯏ ꯀꯔꯝꯕ ꯔꯥꯏꯠꯇ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯑꯦꯟ ꯄꯔꯁꯣꯅꯦꯜ ꯂꯤꯕꯔꯇꯤ ꯀꯣ ꯄꯔꯁꯣꯅꯦꯜ ꯂꯤꯕꯔꯇꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯥꯔꯇꯤꯀꯜ 21ꯗꯗꯤ ꯌꯥꯎꯗꯣꯏꯁꯦꯀꯣ ꯑꯦꯟ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯐ꯭ꯔꯤꯗꯝꯗꯁꯨ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯗꯤ ꯐ꯭ꯔꯤꯗꯝ ꯀꯔꯝꯕ ꯐ꯭ꯔꯤꯗꯝꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯥꯔꯠ 3ꯒꯤ ꯐ꯭ꯔꯤꯗꯝ ꯀꯣ ꯐ꯭ꯔꯤꯗꯝ ꯇꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯇꯥ ꯍꯥꯏꯗꯤ ꯔꯥꯏꯠꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯐ꯭ꯔꯤꯗꯝ ꯇꯨ ꯄ꯭ꯔꯣꯇꯦꯛ ꯑꯋꯥꯔ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥ ꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥꯁꯤꯡ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤ ꯐ꯭ꯔꯤꯗꯝꯗꯁꯨ ꯑꯁꯤꯁꯦ ꯌꯥꯎꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯄꯤꯇꯥꯁꯥꯃꯤ ꯀ꯭ꯋꯦꯁꯁꯦ 2017ꯗ ꯇꯧꯈꯤꯕꯁꯦ ꯍꯥꯏꯗꯤ 2017ꯗ ꯇꯧꯈꯤꯕꯁꯦ ꯃꯁꯤꯒꯤ
part ama oidoineba sigi data protection bills ko data digital personal data protection rules semagi haidi ngasagi do right to privacy semana control tawrꯛꯇꯣꯏꯅꯤ dana ko adagi haidi data protection board linkhatpa amasung children gi data gi matangda consent lawba data collection gi transparency haidi data fiduciaries kaina da leirtuba mayam do adu mayam do haidi madugi pot mayam ama linkhalakpase positive oiba view ni haidi kanaraba pot ngatane linkhalakpase but concern kharana kaino harakana 2007 da tawgibadu huji 2024 25 pu yaure aduna thengi bayam ko adagi DPBI gi haidi DPBI hai singa sagi data protection board tuni ko adudugi function je kamain tawdoino haidi karaida magi kana na leader oidoino adudu mayek singdibu ko adagi transparency ju khara watle government na tawrise haidi rule je kamain singno kholino haibise su transparent oina tawde ko aduduna haidi concern khara budi laire but thengna right to privacy gi maktada akoigi sigumba government na draft digital personal data protection rule 2025 ni kalakpase si yam kanaba pona mo oidoini ko second editorial mo yengsi nothing alarming habako jusi koigi China amasung India da su ngasi khabar budi laire but I know pau pazaren ba matam silbauda 2 case muk laire habagi pau phangiko ayeng khabar budi yausarani adu HMPV virus na ko haidi human metapneumo virus na ba haidi nabai masing se China da yam hengkalae ko aduna India da kari thabak tawrige kholige habidi matang da ni ko sida editor na hai se yam kanna haidi pakhatlubagi darkar leite sini bo khai se si laina si maramda yam kanna pakhatlubagi darkar leite sini bo ko kai maramge pakhaloi mana kai haige da pe yengsi ko China da husi je northern China da ka northern China da sigi HMPV virus se khakta na tabda ko atotopa influenza RSV ko sigi hariba laina makhan mayam jingse sise mayam ama nama thengnare ko haidi sigi HMPV se khakta na tabida ko influenza su ngasagi influenza virus na thon manga tani thon boy dani ko haidi kanose aduga dagi RSV su hꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯪꯁꯀꯨꯝꯕꯗ ꯅꯥꯕ ꯂꯥꯏꯅꯥ ꯃꯈꯜ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯔꯤꯀꯣ ꯍꯥꯏꯗꯤ ꯃꯁꯤꯡꯁꯦ ꯌꯥꯝ ꯀꯟꯅ ꯍꯦꯟꯒꯠꯂꯛꯏ RMPV ꯈꯛꯇ ꯅꯠꯇꯦ ꯃꯁꯤꯡꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯕꯨ 2024ꯗ ꯅꯥꯕꯗꯨꯗꯒꯤ 2023ꯗ ꯅꯥꯔꯤꯁꯤꯅ ꯍꯥꯏꯗꯤ overall ꯀꯦꯁꯁꯦ ꯍꯟꯊꯩ ꯍꯥꯏꯔꯤꯀꯣ WHO World Health Organization nasu kashu kaina important oina haidi masise yamna health risk oiba laina ni koni kaina gasu kashu lauthopa leigijribu ko aduduga aduga in siki editor na hai se kaina hakani Indian media na di yamna luna lawbagi type ta taw ngang ko haidi masise yamna haidi henjen na ngang do yamna luraba situation amagi type ta adudo exaggerate taw haini ko haidi outbreak se exaggerate yam tawe induna India gi health minister na su monitoring group ngarang sagi dun ko dan tawidana ko duduni ko ado si HMPV virus gi magi kitang history kitang hairajaramge 2001 da masi rare yam oiba laina makalamni ko 2001 da mase China li hana kano tawi thengnagi bo oidoini aduga commonly mase di angang ko chahi manga gi angang natra haragasu chahi 13 gi makhada leba angang sing immune system yam sonba angang sing da yam nagali ko aduga haidi yamna mana swali se kari da swan ga hara kanda respiratory tract ko respiratory tract to swan mani nabagi chance ko aduga mild oi ma se ayamna haidi disease se yam kana fatality yam wa mana te corona na bu heli ko magi nabagi fatality se corona na bu heli aduga corona di season 9 de na madi season 9 haba sigi anaba se HMPV se di just akoigi kai
ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯂꯩꯔꯅꯤ ꯁ꯭ꯄ꯭ꯔꯤꯡ ꯐꯥꯎ ꯅꯥꯔꯒ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯀꯣꯛꯆꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯂꯧꯅꯕꯗꯤ ꯌꯥꯝ ꯂꯧꯅꯕ ꯍꯥꯏꯕꯗꯤ ꯄꯤꯄꯜ ꯑꯃꯒ ꯃꯤ ꯑꯃꯒ ꯂꯥꯟꯅꯕꯁꯦ ꯌꯥꯝꯗꯤ ꯂꯥꯟꯅꯩ ꯀꯣ ꯃꯥꯁꯦ ꯁꯦꯔꯤꯌꯁ ꯇꯥꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯐ꯭ꯂꯨꯒꯤ ꯇꯥꯏꯞꯇ ꯅꯥꯗꯣꯏꯅꯤ ꯀꯐꯀꯨꯝꯕ ꯐꯦꯕꯔꯒꯨꯝꯕ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯐ꯭ꯂꯨꯒꯤ ꯂꯥꯏꯅꯥꯗꯨꯅꯤꯀꯣ ꯐ꯭ꯂꯨꯒꯤ ꯁꯤꯝꯇꯣꯝꯗꯣ ꯉꯥꯛꯇꯅꯦ ꯂꯥꯛꯇꯣꯏꯁꯦ ꯀꯐ ꯐꯦꯕꯔ ꯑꯗꯒꯤ ꯅꯦꯁꯦꯜ ꯀꯟꯖꯦꯁꯟ ꯀꯣ ꯅꯥꯇꯣꯟ ꯐꯨꯟꯕ ꯑꯗꯨꯒꯨꯝꯕꯗ ꯇꯧꯔꯅꯤ ꯑꯗꯨ ꯈꯤꯇꯪ ꯃꯥꯁꯦ ꯍꯦꯟꯖꯜꯂꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯔꯀꯥꯟꯗꯤ ꯕ꯭ꯔꯣꯟꯆꯤयोꯂꯤꯇꯁ ꯀꯣ ꯕ꯭ꯔꯣꯟꯆꯤयोꯂꯤꯇꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯅꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯤ ꯍꯥꯏꯗꯤ ꯁꯣꯔꯤ ꯂꯪꯁꯀꯤ ꯃꯥꯒꯤ ꯄꯥꯏꯞꯇ ꯅꯥꯕ ꯂꯥꯏꯅꯥꯁꯦ ꯑꯁꯤꯗ ꯑꯣꯏꯔꯛꯀꯅꯤꯀꯣ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯅꯤꯃꯣꯅꯤꯌꯥ ꯀꯣ ꯍꯥꯏꯗꯤ ꯂꯪꯁꯇ ꯑꯩꯈꯣꯏꯒꯤ ꯂꯪꯁꯇ ꯁꯣꯛꯄꯒꯨꯝꯕꯀꯣ ꯏꯟꯐꯦꯛꯁꯟꯒꯨꯝꯕ ꯊꯣꯛꯄ ꯅꯤꯃꯣꯅꯤꯌꯥ ꯀꯣꯀꯥꯏ ꯍꯥꯏꯗꯤ ꯕꯦꯛꯇꯦꯔꯤꯌꯥꯅ ꯊꯣꯛꯍꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅꯥ ꯅꯥꯔꯛꯄ ꯌꯥꯏ ꯁꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯅꯥꯔꯛꯄ ꯌꯥꯏ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯃꯦꯖꯔ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯑꯗꯣ ꯑꯗꯨꯝ ꯕ꯭ꯔꯣꯟꯆꯤयोꯂꯤꯇꯁ ꯅꯤꯃꯣꯅꯤꯌꯥꯁꯦ ꯑꯗꯨꯝ ꯀꯟꯕ ꯉꯝꯃꯤꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯚꯦꯟꯁꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯔꯤꯚꯦꯟꯁꯟꯁꯦ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯐꯖꯅ ꯁꯤꯖꯤꯟꯅꯕꯀꯣ ꯃꯥꯛꯁ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯀꯣ ꯑꯗꯒꯤ ꯔꯦꯁꯄꯤꯔꯦꯇꯔꯤ ꯏꯊꯤꯛꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯕ ꯃꯇꯝꯗ ꯅꯥꯇꯣꯟꯗ ꯇꯥꯞ ꯈꯨꯠꯅ ꯄꯥꯏꯕꯤꯗꯕ ꯄꯣꯠ ꯆꯩ ꯀꯩꯅꯣ ꯈꯔꯁꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯇ꯭ꯔꯥꯟꯁꯃꯤꯁꯟꯗꯤ ꯃꯥꯁꯦ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯦ ꯄꯨꯔꯥ ꯀꯣꯔꯣꯅꯥꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯤ ꯑꯃꯒ ꯈꯨꯠ ꯁꯝꯅꯕꯗ ꯑꯗꯨꯝ ꯂꯥꯟꯅꯩ ꯀꯣ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯃꯤ ꯑꯃꯅ ꯄꯥꯏꯔꯝꯕ ꯄꯣꯠ ꯑꯅꯥꯕ ꯃꯤ ꯑꯃꯅ ꯄꯥꯏꯔꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯁꯨ ꯑꯗꯨꯝ ꯂꯥꯟꯅꯩ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯌꯥꯝꯅ ꯅꯛꯅ ꯂꯣꯛ ꯈꯨꯗꯣꯛ ꯈꯨꯠꯆꯤꯟ ꯇꯧꯅꯕꯗꯁꯨ ꯅꯨꯡꯁꯤꯠꯇ ꯄꯥꯏꯕ ꯈꯣꯠꯄ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯟꯅꯕꯁꯨ ꯂꯩꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨꯒ ꯑꯗꯣ ꯒ꯭ꯂꯣꯕꯦꯜꯂꯤ ꯌꯦꯡꯅꯔꯨꯔꯒꯗꯤ ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯦ ꯑꯉꯥꯡꯗ ꯌꯥꯝꯅ ꯅꯥꯒꯟꯕ ꯑꯗꯨꯒ ꯑꯉꯥꯡꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯅꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯄꯤꯛꯄ ꯑꯉꯥꯡꯗꯀꯣ ꯑꯗꯨꯅꯤꯀꯣ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯦꯁꯄꯣꯟꯁꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯁꯔꯚꯤꯂꯦꯟꯁ ꯌꯥꯝ ꯇꯧꯔꯦ ꯆꯩꯅꯥꯗꯒꯤ ꯂꯥꯛꯄ ꯃꯤ ꯅꯠꯇ꯭ꯔꯒ ꯆꯩꯅꯥꯒꯤ ꯐꯣꯔꯦꯟ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯇꯦꯁꯇꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯉꯥꯡꯈꯩꯁꯦꯀꯣ ꯑꯗꯒꯤ ꯑꯦꯐꯣꯔꯗꯦꯕꯜ ꯍꯥꯏꯗꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯇꯦꯁ HMPVꯒꯤ ꯇꯦꯁ ꯇꯧꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯤ ꯌꯥꯝꯅ ꯏꯟꯗꯤꯌꯥꯗ ꯂꯩꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯂꯦꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯇꯦꯁ ꯇꯧꯅꯕ ꯂꯦꯕꯁꯦ ꯗꯤꯕꯦꯂꯞ ꯇꯧꯅꯕ ꯑꯩꯈꯣꯏ ꯑꯦꯛꯁꯄꯥꯟ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯀꯣ ꯔꯤꯒꯨꯂꯦꯇꯔꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯍꯥꯏꯗꯤ ꯗꯥꯏꯒꯅꯣꯁꯇꯤꯛ ꯇꯦꯁꯇꯨꯒꯤ ꯗꯥꯏꯒꯅꯣꯁꯇꯤꯛ ꯇꯦꯁꯇꯨ ꯇꯧꯅꯕ ꯑꯦꯟ ꯑꯣꯜꯁꯣ ꯗꯥꯏꯒꯅꯣꯁꯇꯤꯛ ꯇꯦꯁꯇꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯗꯅ ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯤ ꯇꯦꯁ ꯇꯧꯔ ꯈꯣꯠꯂꯒ ꯈꯪꯅꯕ ꯈꯣꯠꯅꯕ ꯇꯦꯁ ꯇꯧꯔꯦ ꯍꯥꯏꯔ ꯈꯪ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯅꯤ ꯈꯣꯠꯅꯤ ꯑꯗꯨꯗꯨꯃꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯁꯥꯒꯠꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯈꯔ ꯊꯨꯅ ꯑꯗꯨꯒ ꯆꯩꯅꯥꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯁꯦ ꯁꯤꯖꯟꯅꯦꯜ ꯑꯣꯏꯕ ꯂꯥꯏꯅꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯃꯥꯡ ꯁꯤꯖꯟꯗꯁꯨ ꯑꯗꯨꯝ ꯅꯥꯈꯤꯕ ꯑꯣꯏꯗꯣꯏꯅꯤ ꯃꯥꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯥꯎꯠꯕ꯭ꯔꯦꯛꯁꯦ ꯆꯩꯅꯥꯗꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯗꯦꯀꯣ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯁꯤꯖꯟꯅꯦꯜ ꯁꯔꯆꯅꯦ ꯍꯥꯏꯅ ꯍꯥꯏꯅꯩ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯅꯕꯒꯤ ꯄꯊꯥꯞ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯅꯠꯇ꯭ꯔꯒ ꯇꯦꯁ ꯇꯧꯅꯕꯒꯤ ꯃꯑꯣꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯦꯁ ꯇꯧꯔꯒ ꯃꯥꯁꯦ ꯂꯥꯏꯅꯥꯁꯦ ꯅꯥꯔꯦ ꯍꯥꯏꯔꯒꯗꯤ ꯁꯤꯁꯦ ꯀꯔꯥꯏ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯔꯤꯒꯨꯂꯦꯇꯔꯤ ꯐꯣꯔꯃꯥꯠꯁꯦ ꯈꯔ ꯊꯨꯅ ꯁꯥꯒꯠꯄ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯨꯒ ꯕꯦꯂꯦꯟꯁ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯄꯥꯈꯠꯄ ꯈꯣꯠꯄ ꯇꯧꯗꯕꯤꯗ ꯑꯦꯟ ꯑꯣꯜꯁꯣ ꯚꯥꯏꯔꯁꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯑꯐꯕ ꯄꯥꯎ ꯅꯠꯇ꯭ꯔꯒ ꯇꯦꯁꯀꯤ ꯔꯤꯖꯜꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯀꯃꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯤ ꯈꯣꯠꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗ ꯄꯥꯎ ꯍꯦꯟꯅ ꯁꯟꯗꯣꯛꯄ ꯑꯃꯁꯨ ꯆꯪꯉꯦꯕ ꯑꯉꯥꯡꯁꯤꯡ ꯁꯣꯛꯇꯅꯕꯀꯣ ꯑꯗꯨꯒ ꯄꯥꯎ ꯑꯃ ꯂꯩ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯦ ꯑꯩꯗꯤ ꯍꯥꯞꯄꯝꯗ꯭ꯔꯦ ꯄꯤꯛꯆꯔꯗꯣ ꯕꯠ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯦ ꯇꯁꯦꯡꯕꯒꯤꯗꯤ 2020 ꯏꯟꯗꯤꯌꯥꯁꯦ 2025ꯇꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯒ ꯃꯔꯤ ꯂꯩꯅꯗꯣꯏꯅꯤ ꯆꯥꯎꯔꯥꯛꯄ ꯑꯃꯈꯛ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯦ ꯍꯥꯏꯔꯝꯒꯦ ꯖꯁ ꯅꯣꯔꯃꯦꯜ ꯅ꯭ꯌꯨꯁꯇ ꯑꯗꯨꯝ ꯄꯥꯕꯗ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯆꯦꯂꯦꯟꯖ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯟꯗꯤꯌꯥ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯊꯣꯛꯏꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯦꯂꯦꯟꯖ ꯈꯔ ꯄꯜꯂꯕꯗꯀꯣ ꯏꯟꯗꯤꯌꯥꯒ ꯆꯥꯏꯅꯥꯒ ꯍꯧꯖꯤꯛ ꯆꯥꯏꯅꯥꯒ ꯏꯟꯗꯤꯌꯥꯒꯁꯦ ꯑꯃꯨꯛ ꯃꯔꯤꯃꯨꯛ ꯐꯠꯂꯛꯇ꯭ꯔꯦꯀꯣ ꯂꯗꯥꯛꯇ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯟ ꯊꯦꯡꯅꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯂꯩꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯃꯨꯛ
ꯃꯣꯏꯅ ꯂꯝ ꯑꯃ ꯂꯧꯁꯜꯂꯦꯅ ꯍꯥꯏꯔꯛꯄꯒꯤꯀꯣ ꯀꯥꯎꯟꯇꯤꯁ ꯂꯥꯎꯊꯣꯔꯛꯄꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯇꯤꯁ ꯂꯥꯎꯊꯣꯔꯛꯄꯗ ꯃꯐꯝ ꯂꯗꯥꯛꯀꯤ ꯃꯐꯝ ꯑꯃ ꯌꯥꯎꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯁꯥꯎꯒꯠꯅꯔꯛꯇꯣꯔꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯁꯥꯎꯠ ꯆꯥꯏꯅꯥ ꯁꯤꯗ ꯍꯥꯏꯗꯤ ꯒ꯭ꯂꯣꯕꯦꯜ ꯄꯣꯄꯨꯂꯦꯁꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ SCO ꯅꯠꯇ꯭ꯔꯒ APEC ꯃꯤꯇꯤꯡꯗ ꯑꯃꯨꯛꯇꯪ ꯐꯖꯅ ꯄꯨꯈꯠꯂꯒ ꯍꯥꯏꯕꯗꯤ SCO ꯍꯥꯏꯕꯗꯤ ꯁꯉꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕꯅꯤꯀꯣ ꯁꯉꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒ APEC ꯍꯥꯏꯁꯤꯅ Asian Pacific Economic Cooperation ꯀꯣ Economic Cooperation ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯣꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯦ ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯕ ꯑꯃ ꯆꯪꯉꯤꯀꯣ ꯆꯥꯏꯅꯥꯒ ꯈꯔ ꯑꯐꯕ ꯃꯔꯤ ꯍꯥꯏꯗꯤ ꯒ꯭ꯂꯣꯕꯦꯜ ꯁꯥꯎꯠ ꯅꯦꯁꯟꯁꯤꯡꯗ ꯑꯐꯕ ꯃꯔꯤ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯒꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯍꯧꯖꯤꯛ ꯂꯥꯟ ꯀꯟꯅ ꯍꯥꯏꯗꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯒꯤ ꯀꯟꯇ꯭ꯔꯤꯁ ꯍꯥꯏꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯣ ꯅꯦꯄꯥꯜ ꯁ꯭ꯔꯤ ꯂꯪꯀꯥ ꯃꯥꯜꯗꯤꯞꯁ ꯚꯨꯇꯥꯟ ꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯈꯔ ꯍꯥꯏꯗꯤ खरा फब पॉलिसी खरा चंगी खुदम ओइना पाकिस्तान हाइदि बांग्लादेश तबुदि अखोइगि हुजिक पॉलिटिकली शिफ्ट तौरेदना अदगि शेख हसीनागी मतंगदा नेपाल दसु अखोइ अदुम अदगि श्रीलंका मालदीव्स भूटान मोइ कंट्री मैम से फब मरी थम्बदु चंगेबो अफगानिस्तान सु को पाकिस्तान सु अदुगा वेस्ट एशिया दसु अखोइगि आसाद की रिजिम से पूरा सीगरे हुजिक हायत तरी अल साम हाइनको HTS हाइसे सीरिया दनिको सीरिया की ओइना HTS इना एना मपांगंग खले HTS असे अतै केमनते मागी ममिंग अतोपा ममिंग से तेरी अल साम कोइको अदु मासे तेरी अल साम से सनी मुस्लिम इस्लामिस्ट कांगुनिको मोइसे politically 2017 अदाइदगी मोगी पांगन से सीरिया दे याम कन्ना कंखलेको हदि politically नत्रगा warfare दो होइगेरा मोगी पावर से याम कंखले अदुना मोगी पावर से सोकना येंबा मचु चंगी मोई पावर हेंकले से कमाइन तोरिनो खोलिनो कन हुजिक लेरिबा इजराइल पैलेस्टीनियन वार दा ईरान की रोल टर्की की इवन रशिया यूक्रेनियन वार से फजना मुन्ने चंगी को अदुदनिको मानसे इस्ता हाइरमिसे जियोपॉलिटिकल चैलेंज अदुदुना सेकंड न्यूज़ कोई एडिटोरियल अमा मुखचगे एडिटोरियल सिदा symbolism must not become misplaced showmanship हाइबको symbolism की मतंगदनिको हाइबदि symbol अमा नत्र स्टैचू होइगेरा और दगी पिक्चर अमबो होइगेरा मदुदो symbol होइने सिजनबसे कयाम यामना significance लेगे कोइगी इंडियन आर्मी दा अदुदनिको अदु सि थोदो खरा नाराना थोखरे खुदमनि सिदैदा मांगदा उरिबा पिक्चर से कोइगी 1971 दा सरेंडर तौबा अदि पाकिस्तान की जनरल नाइजी नुको जनरल नाइजी ना कोइगी इंडिया की आर्मी का कोइगी कनोगी बांग्लादेश की आर्मी मुल्दी बिहिनी का अनीदा सरेंडर तौगिबगी हदि ढाका इंडियन आर्मी अमदी मुल्दी बाहिनी को बांग्लादेश की ओइदोनी को सिना मुल्दी बाहिनी अनीदा सरेंडर तौगिबगी पिक्चर दुनी को सिसे को अदुदुगा सिजे कराइदा साइन तौनगिना ढाका दा तौनगी को ढाका हुजिक प्रेजेंट बांग्लादेश सिसे को सिगी पिक्चर सिना कोइगी इंडियन आर्मी दा मोय कोइगी शिवजी की मूर्ति मा शिवजी है कोइगी मराठा की फाउंडर दुनिको शिवजी की मूर्ति अमगी ममाना फोटो नमगा मोय शिवजी मूर्ति से हांदोपगी ओइदुनिको अदुदैदा पिक्चर सिगी पिक्चर सिना कोइगी इंडिया की ओइबा इंडिपेंडेंस की और इंडिया की कन थौबगी को ब्रेवरी की मतांग पीबको
ꯑꯗꯨꯒ ꯁꯤꯕꯁꯤꯗꯤ ꯏꯠꯁ historical related symbolism ꯅꯤ ꯑꯗꯨꯗꯨꯅ ꯀꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯇꯔꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯗꯤ ꯌꯦꯡꯁꯤ ꯑꯦꯗꯤꯇꯔ ꯅꯠꯇꯦ ꯁꯣꯔꯤ ꯍꯧꯖꯤꯛꯀꯤ ꯑꯥꯔꯇꯤꯀꯜꯁ ꯏꯔꯤꯕ ꯃꯤꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯌꯦꯡꯁꯤꯀꯣ ꯁꯤꯝꯕꯣꯂꯤꯖꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯕꯣꯂꯤꯖꯝꯅ ꯇꯥꯛꯏꯁꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇꯥꯛꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯏꯖꯔꯦꯜꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗꯥꯗ ꯍꯥꯏꯗꯤ ꯑꯣꯠ ꯑꯣꯐ ꯃꯁꯥꯗꯥꯁꯦ ꯃꯣꯏꯒꯤ इजराइल रिक्विटसिंगसिदा ओटो मसादासे अदुम तोहल्ले असिना हाइसे कइनो हाइकांदा नोइसे इजराइल की कइनोसे आर्मी सिंगसे अखोगी नेशन दा कमिटमेंट लेनबगे दमता सिगी ओट ऑफ मसादासे अदुम तोहल्ले दुनिको आइडेंटिटी से हाइदि कंट्री द इजराइल की आइडेंटिटी दो ओट ऑफ मसादासे ताक्तोइनिको अदुना सिंबोलिज्म से लीडरशिप दमोइना लीडरशिप नासा की अखोगी नासाना फ्लाइट पाइगिबा मतमदा स्पेस शटल से अखोगी यूएसए के अमेरिकन कइनोसिंगदा हाइदि फ्लाइट पासिंगदको हाइदि डिस्कवरी फ्लाइट पास की सिंबलाइज तौरिसिन कइना अमेरिकन की लीडरशिप से हाइदि स्पेस वर्ल्ड नासाना अमेरिका अमेरिका सिबु अखोगी स्पेस वर्ल्ड लीडर अमा ओइरमिदना मतम अमदा नासासना अदुना सिजना सिंबोलिज्म अमा ओइरका हाइदि नासागी हौजिकी स्पेस शटल दो उरमनिको अदुगी सिंबल दुना तौरिसे कइना हाइकान लीडरशिप इन स्पेस एक्सप्लोरेशन हाइनिको अदुदो अदुगी लीडरशिप दो ताक्तोइनेबा मतुगी स्पेस शटल दो सिंबल ओइरका थेटलगा दगी डायरेक्शन टू ताइको हाइदि एग्जांपल द डेक्स प्ले कार्ड और ट्रूमैन एंड नेहरू को ड्यूटी एंड रेस्पॉन्सिबिलिटी ड्यूटी एंड हाइदि ट्रूमैन नेहरू की मागी डेक्स प्ले कार्ड थमतारगदी ड्यूटी फजबा अदगी रेस्पॉन्सिबिलिटी फजबा हाइना हाइदोइनिको अदगी फेट हाइतारगना ओपी बाबा की फेट को हाइदि ओपी बाबा की श्राइन अमा साइसेन ग्लेशियर द लेइदनको अदुदुना तौरिसे कइना हाइकाना फेट होप हाइबजे सोल्जर द पीदुइनेबा सिसिना दबाइन तौदना कॉम्पिटेंसी की सु कना 1971 की सरेंडर तौगिबा हुजिक्ता पिक्चर में याउगिदनको इंडियन मिलिटरी अदुदुना ताइसे कइना हाइकाना इंडियन मिलिटरी से हमना थौना लैबा कॉम्पिटेंट लैबा आर्मी नि हाइना ताइने अदुदुना सिंबोलिज्म से याम मरु ओएबा अदुबु कई तौगे हाइरकांदा मसिगी पेंटिंग से ngarang han को पाउदको मसिगी पेंटिंग से लौथोख्रेबको इंडियन मिलिटरी कॉम्पिटेंसी मसिगी रिमूवल पेंटिंग से आर्मी की अचीवमेंट मरक्तगी लौथोख्रेबा अदुदुना अखोगी कई हाइनी आर्मी की अचीवमेंट मिलिटरी इंडियन मिलिटरी की कॉम्पिटेंसी दो हंदहनबगी टाइप खल्लेबको अदुदुना फॉरेन डिग्निटरीज हाइदि हिस्ट्री द फॉरेन डिग्निटरीज मैम लागा अखोगी अदुगी पिक्चर दो लेरबद तारगदी इंडिया की कॉम्पिटेंट ओएबा आर्मी सिंगजिना तौरंबा सुमाइन तौरमी इंडिया से यामना थौना लेबा आर्मी अमनी इंडियन आर्मी सिंगजे थौना लेबा इंडियन आर्मी ग्रुप अमनी हाइबदो फॉरेन डिग्निटरीज ताको ngमरोइदनाको सिगुबा पिक्चर सिना हाना ताअंबदो अदो लौथोकपसे खितंग साउनिंग मैम यानिंग दे हाइनिको अदगी सीबजीगी मूर्ति अमा लद्दाखता थिनकटपसे सिसु मैमगा चानादबा हाइतारेको हाइबदी शिवजी की मराठा के एम्पायर की नी अतोपा हाइदि जोरावर सिंह तोग्रा की जनरल से सिगुंबगी ओइना हाइदि इंडियन आर्मी के चानाबा मूर्ति ओइना लिंखटना फै हाइना खनबगिनिको अदुना कंक्लूजन नमा हाइनिंग से कइना हाइकांदा सिंबल अमा थमगे नत्रगा पिक्चर अमा थमगे नत्रगा कनोमा मूर्ति अमा थमगे हाइरगदी इंडियन आर्मी के मरी लेना मोइना थमबियु हाइबगी वाई माना हाइनिंग से सिंबलिज्म से एम पैखादा दम सिंबलिज्म के मताना हंगगदी हुजिकी पॉइंट मंगा तरुक पीगिबदो सुमाइना आइडेंटिटी लीडरशिप डायरेक्शन फेट कॉम्पिटेंसी को सिंबलिज्म इन इंडियन आर्मी ना तारगदी अदुम खुंबा यानिको Next, the opinion of community India needs to prioritize preventive care. Health relate to article naman ko. Karino man ani isa yesi ko. NCD haidi ako'y husing matanda non-communicable disease may mga tuloy ko. Non-communicable disease habadi ako'y lana bang daba
disease ꯃꯌꯥꯝꯁꯤꯡꯁꯦ non communicable disease ꯀꯧꯏꯀꯣ ꯁꯤꯁꯤꯗꯩꯁꯤꯗ hypertensionꯒꯨꯝꯕ diabetesꯀꯨꯝꯕ heart diseaseꯀꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯂꯣꯏ ꯆꯜꯂꯤꯅꯤꯀꯣ ꯑꯁꯤꯁꯤꯡꯁꯦ majority ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯁꯤꯔꯤꯕ ꯃꯤꯒꯤ 65%ꯗꯤ NCD ꯅ ꯅꯥꯔ ꯁꯤꯕꯅꯦꯕ ꯑꯗꯨꯅ NCDꯁꯦ ꯌꯥꯝ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯕ ꯀꯥꯔꯣꯟꯅꯤ ꯑꯗꯨꯗꯩꯗ ꯀꯦꯟꯁꯔꯁꯨ ꯆꯜꯂꯤꯀꯣ ꯀꯦꯟꯁꯔꯒꯁꯨ ꯆꯜꯂꯤ ꯍꯥꯏꯄꯔꯇꯦꯟꯁꯟ ꯈꯛꯇꯁꯨ ꯅꯠꯇꯦ ꯑꯗꯨꯅ screening ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯅꯠꯇ꯭ꯔꯒ ꯅꯥꯔꯕ ꯃꯇꯨꯡꯗ ꯅꯥꯔꯁꯦ ꯁꯤꯝꯇꯣꯝ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯑꯅꯥꯕꯁꯦ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯂꯥꯏꯅꯥ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯟ ꯀꯝꯃ꯭ꯌꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯖꯁꯦ ꯊꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁ꯭ꯀ꯭ꯔꯤꯅꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯣꯔꯠꯀꯃꯤꯡ ꯈꯔ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯍꯦꯜꯊ ꯀꯦꯌꯔꯗ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯈꯤꯇꯪ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯐ꯭ꯂꯦꯁꯟꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯍꯦꯟꯅ ꯍꯦꯜꯊ ꯀꯦꯌꯔꯗ ꯊꯥꯗꯕ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯄꯩꯁꯥꯁꯤꯅ ꯍꯦꯟꯅ ꯇꯥꯡꯈꯠꯂꯛꯄꯀꯣ ꯑꯗꯒꯤ ꯍꯥꯎꯁ ꯍꯣꯜꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯑꯅꯥꯕ ꯃꯤ ꯁꯤꯒꯨꯝꯕ ꯑꯅꯥꯕ ꯃꯤ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯌꯥꯝ ꯆꯥꯎꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯇꯧꯔꯛꯄꯀꯣ ꯑꯗꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕꯔꯗꯟ ꯍꯥꯏꯇꯥꯔꯦꯀꯣ NCDꯁꯦ ꯌꯥꯝ ꯅꯥ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯍꯦꯟꯅꯁꯨ ꯅꯥꯔꯤꯅꯤ ꯑꯦꯟ ꯑꯁꯤꯁꯤꯅ ꯌꯥꯝ ꯀꯨꯏꯅ ꯅꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯁꯣꯊꯔꯛꯀꯗꯣꯏꯅꯤꯀꯣ ꯕꯖꯦꯠꯇ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ NCDꯒꯤ ꯃꯇꯥꯡꯗ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯁꯨ ꯌꯥꯝꯗꯦꯀꯣ ꯑꯗꯨꯗꯨꯅ ꯏꯝꯄꯣꯔꯇꯦꯟꯁ ꯁꯤ ꯀꯔꯤꯗ ꯄꯤꯔꯛꯀꯗꯣꯏꯅꯣ ꯁ꯭ꯀ꯭ꯔꯤꯅꯤꯡꯗ ꯄꯤꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯃꯁꯤꯁꯦ ꯍꯥꯟꯅ ꯅꯥꯗ꯭ꯔꯤꯉꯩꯗ ꯈꯪꯕ ꯅꯠꯇ꯭ꯔꯒ ꯅꯥꯔ ꯃꯇꯨꯡꯗ ꯊꯨꯅ ꯈꯪꯍꯧꯕꯁꯦ ꯁꯤꯁꯦ ꯀꯔꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯥꯔꯒꯦꯠꯁꯦ ꯀꯩꯅꯣ ꯃꯥꯃꯣꯒ꯭ꯔꯥꯝ ꯄꯥꯞ ꯁ꯭ꯃꯤꯌꯔ ꯀꯣ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕꯁꯤꯗ ꯍꯦꯜꯊ ꯆꯦꯛ ꯇꯣꯏꯅ ꯇꯧꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯤꯒꯤ ꯂꯥꯏꯅꯥꯁꯦ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯨ ꯆꯪꯉꯤ ꯍꯥꯏꯅꯤꯀꯣ ꯄꯣꯂꯤꯁꯤꯗ ꯀꯔꯤ ꯄꯣꯂꯤꯁꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯦꯛꯁꯁꯦ ꯈꯔ ꯍꯟꯊꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯇꯦꯛꯁꯁꯦ ꯍꯧꯖꯤꯛ ꯂꯤꯃꯤꯠ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯁꯦꯛꯁꯟ 80D ꯃꯇꯨꯡ ꯏꯟꯅ 50,000 to 15,000 incentive ꯄꯤꯕ ꯍꯥꯏꯅꯀꯣ ꯄ꯭ꯔꯤꯚꯦꯟꯇꯤቭ ꯍꯦꯜꯊ ꯆꯦꯛꯁꯦ ꯈꯤꯇꯪ ꯁꯤꯗꯒꯤꯕꯨ ꯍꯟꯊꯕ ꯌꯥꯔꯤ ꯑꯗꯒꯤ ꯏꯟꯇꯔꯚꯦꯟꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯊꯨꯅ ꯈꯪꯅꯕ ꯍꯣꯠꯅꯍꯧꯕꯁꯦ AI ꯁꯤꯖꯤꯟꯅꯔꯒꯅꯤ ꯈꯪꯗꯦ ꯑꯃꯈꯛ ꯁꯤꯖꯤꯟꯅꯔꯒꯅꯤ ꯈꯪꯗꯦ ꯂꯥꯏꯅꯥꯁꯦ ꯅꯥꯗ꯭ꯔꯤꯉꯩꯗ ꯊꯨꯅ ꯈꯪꯍꯧꯅꯕ ꯍꯣꯠꯅꯕꯀꯣ ꯑꯗꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡꯁꯦ ꯑꯩꯈꯣꯏꯅ 40 to 60 years ꯁꯨꯔꯕ ꯃꯤꯗꯗꯤ ꯌꯥꯝ ꯅꯥꯒꯜꯂꯤꯗꯅ ꯑꯗꯨꯗꯨꯅ ꯁꯤꯒꯨꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯍꯥꯏꯗꯤ ꯑꯅꯥꯕꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯕꯁꯤꯗꯥꯏꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯇꯥꯍꯟꯕ ꯑꯗꯨꯒ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯄꯤꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯀꯥꯏꯅ ꯂꯩꯗꯅ ꯑꯌꯨꯁꯃꯥꯟ ꯍꯦꯜꯊ ꯑꯦꯟड ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯁꯤꯁꯤꯡꯁꯦ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯍꯥꯏꯗꯤ ꯁ꯭ꯀ꯭ꯔꯤꯅꯤꯡꯁꯦ ꯍꯦꯟꯅ ꯀꯟꯅꯕꯅꯤꯀꯣ ꯑꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯟꯇꯔꯁꯤꯡꯁꯤꯗ ꯃꯃꯜ ꯇꯥꯡꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯑꯦꯛꯁꯔꯦ ꯂꯧꯕꯒꯤꯁꯨ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯅ ꯂꯧꯏꯗꯅꯀꯣ ꯍꯥꯔꯠ ꯆꯦꯛ ꯇꯧꯕꯒꯤꯁꯨ ꯑꯃ ꯇꯧꯕꯒꯤꯁꯨ ꯑꯗꯨꯒꯨꯝꯕꯗꯣ ꯁꯕꯁꯤꯗꯤꯁ ꯄꯤꯕꯀꯣ ꯄꯩꯁꯥ ꯍꯟꯊꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯆꯦꯛꯑꯞꯀꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯌꯥꯝ ꯂꯧꯔꯤꯁꯦ ꯇꯦꯛꯁꯁꯦ ꯍꯟꯊꯍꯟꯕꯀꯣ ꯈꯔ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯀꯥ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠ ꯌꯥꯎꯗ꯭ꯔꯦ ꯅꯦꯛꯁ ꯈꯕꯔ ꯑꯃꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯇ꯭ꯔꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯀꯟꯁꯦꯟꯠ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯄꯥꯝ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯑꯩꯈꯣꯏꯒꯤ ꯑꯟꯋꯥꯟꯇꯦꯠ ꯃꯦꯁꯦꯖꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯣ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯂꯣꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯏꯂꯣꯠ ꯗꯤꯖꯤꯇꯦꯜ ꯀꯟꯁꯦꯟꯠ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯥꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯁꯥꯔꯤꯕ ꯗꯤꯖꯤꯇꯦꯜ ꯂꯦꯖꯔ ꯇꯦꯛꯅꯣꯂꯣꯖꯤ ꯄꯥꯏꯂꯣꯠ ꯍꯥꯏꯁꯤꯀꯣ ꯗꯤꯖꯤꯇꯦꯜ ꯂꯦꯖꯔ ꯇꯦꯛꯅꯣꯂꯣꯖꯤ ꯄꯥꯏꯂꯣꯠ ꯍꯥꯏꯔꯤꯕ ꯁ꯭ꯄꯥꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯀꯩꯅꯣ ꯌꯦꯡꯁꯤꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯤ ꯄꯦꯄꯔ ꯕꯦꯁꯅꯦꯕ ꯀꯁꯇꯃꯔꯁꯤꯡꯁꯤꯅ ꯀꯟꯁꯦꯟ ꯄꯤꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯦꯁꯦꯖꯁꯦ ꯅꯪ ꯊꯥꯔꯛꯏ ꯃꯦꯁꯦꯖꯁꯦ ꯑꯩ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯀꯟꯁꯦꯟ ꯄꯤꯅꯕꯁꯦ ꯍꯧꯖꯤꯛꯇꯤ ꯄꯦꯄꯔꯗ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯇ꯭ꯔꯥꯏ ꯋꯤꯜ ꯄꯥꯏꯂꯣꯠ ꯑꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯗꯤꯖꯤꯇꯥꯏꯁ ꯇꯧꯗꯣꯏꯅꯦ ꯍꯥꯟꯅ ꯍꯧꯖꯤꯛ ꯆꯦꯗ ꯏꯔꯒ ꯑꯩꯈꯣꯏꯅ ꯑꯩ ꯁ꯭ꯄꯥꯝꯁꯦ ꯄꯥꯝꯃꯤ ꯄꯥꯝꯗꯦꯅ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯇꯥꯏꯁ ꯇꯧꯔꯅꯤ ꯗꯤꯖꯤꯇꯦꯜꯂꯤ ꯑꯩꯈꯣꯏ ꯌꯥꯔꯅꯦꯕ ꯆꯦꯗ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯦꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯗꯒꯤ ꯐꯣꯝ ꯗꯤꯖꯤꯇꯦꯜ ꯑꯣꯟꯂꯥꯏꯟ ꯐꯣꯝ ꯃꯦꯟꯁꯤꯜꯂꯒ ꯑꯗꯨꯝ ꯌꯥꯔꯅꯦꯕꯀꯣ
stricter regulations ꯍꯥꯏꯕꯗꯤ ꯁ꯭ꯄꯥꯝꯁꯤꯡꯁꯦ ꯊꯥꯗꯅꯕ ꯃꯤꯉꯣꯟꯗ ꯊꯥꯗꯅꯕ ꯑꯗꯨ ꯍꯥꯏꯗꯤ ꯔꯤꯒꯨꯂꯦꯁꯟꯁꯦ ꯊꯦꯡꯃꯜꯂꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯥꯝꯁꯦ ꯌꯥꯝ ꯊꯥꯅꯔꯕꯅꯤ ꯑꯗꯨꯅ strict ꯑꯣꯏꯕ ꯂꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯃꯗꯨ ꯁ꯭ꯄꯥꯝꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯇꯣꯔꯦꯀꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯔꯤꯐ ꯚꯥꯎꯆꯔ ꯀꯣ ꯚꯣꯏꯁ ꯀꯣꯜꯒꯨꯝꯕ SMS ꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯅ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝ ꯑꯃ ꯊꯝꯃꯤꯗꯅ ꯍꯥꯏꯗꯤ ꯚꯥꯎꯆꯔꯁꯀꯨꯝꯕ ꯚꯣꯏꯁ ꯀꯣꯜꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ SMSꯀꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯊꯝꯕꯗꯣ ꯑꯗꯨꯁꯤꯡꯗꯣ ꯇ꯭ꯔꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯈꯛꯇꯪꯒꯤ ꯑꯗꯒꯤ ꯚꯣꯏꯁ ꯀꯣꯜꯒꯤ ꯈꯛꯇꯪꯒꯤ ꯊꯝꯕꯗꯣ ꯑꯗꯒꯤ IT ꯁꯤꯁꯇꯦꯝꯅ ꯑꯩꯈꯣꯏꯒꯤ IT ꯁꯤꯁꯇꯦꯝꯗ ꯈꯛꯇꯪ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯏꯁꯤꯅ ꯃꯦꯖꯔ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯎꯕ IT ꯁꯤꯁꯇꯦꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇꯀꯣ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯇꯦꯂꯤꯀꯣꯝ ꯀꯝꯄꯦꯅꯤꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯇꯦꯂꯤꯀꯣꯝ ꯀꯝꯄꯦꯅꯤꯁꯤꯡꯅ ꯁ꯭ꯄꯥꯝꯁꯦ ꯊꯥꯔꯛꯇꯣꯏꯁꯦ ꯑꯗꯨꯗꯨꯅ ꯇꯦꯂꯤꯀꯣꯝ ꯀꯝꯄꯦꯅꯤꯁꯤꯡꯁꯤꯅ ꯊꯥꯔꯛꯏꯕ ꯁ꯭ꯄꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ IT ꯁꯤꯁꯇꯦꯝ ꯈꯔ ꯁꯥꯗꯣꯔꯤꯕ ꯍꯥꯏꯕꯗꯤ ꯑꯦꯞꯁꯀꯨꯝꯕ ꯑꯣꯏꯔꯁꯨꯀꯣ ꯑꯁꯤꯒꯨꯝꯕꯁꯤꯗ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯅꯕ ꯉꯁꯥꯏ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯥꯝꯁꯦ ꯄꯥꯝꯗꯦꯅ ꯀꯛꯀꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯇꯦꯂꯤꯀꯣꯝ ꯀꯝꯄꯦꯅꯤꯁꯤꯡꯁꯤꯗ ꯃꯣꯏꯗ ꯊꯥꯔꯛꯏꯕ ꯀꯝꯄꯦꯅꯤꯁꯤꯡꯁꯤꯗ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ IT ꯁꯤꯁꯇꯦꯝ ꯁꯥꯗꯣꯏꯁꯦ ꯑꯗꯨꯗꯨꯒ ꯃꯁꯤꯁꯤꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯟ ꯃꯦꯅꯦꯖꯃꯦꯟꯁꯦ ꯌꯥꯝ ꯐꯒꯠꯂꯅꯦꯕ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯟ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯄꯪꯊꯥ ꯊꯥꯔꯛꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒꯗꯤ ꯂꯦꯞꯇꯣꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁ꯭ꯄꯥꯝꯁꯦ ꯍꯟꯊꯍꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯃꯥꯔꯀꯦꯇꯔ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕꯗ ꯑꯟꯋꯥꯟꯇꯦꯠ ꯀꯣꯜ ꯃꯦꯁꯦꯖ ꯉꯥꯛꯇ ꯂꯥꯛꯄ ꯑꯗꯨꯅ ꯗꯤꯁꯇꯔꯕ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯗꯨꯗꯣ ꯍꯟꯊꯔꯅꯤꯀꯣ ꯀꯟꯖꯨꯃꯔꯅ ꯆꯣꯏꯁ ꯇꯧꯖꯕ ꯌꯥꯔꯦ ꯍꯥꯏꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯈꯟꯖꯕ ꯌꯥꯔꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯁꯤꯡ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯐꯪꯉꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯃꯥꯒꯤ ꯄꯥꯏꯂꯣꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯃꯆꯥ ꯇꯥꯅ ꯑꯃꯨꯛ ꯅꯩꯅꯈꯤꯁꯤꯀꯣ ꯑꯗꯨꯒ ꯇꯦꯛꯁ ꯑꯦꯟ ꯀꯟꯇꯦꯛꯁꯇ ꯑꯩꯈꯣꯏꯒꯤ ꯑꯟꯗꯥꯃꯟ ꯑꯦꯟ ꯅꯤꯀꯣꯕꯔꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯉꯔꯥꯡꯒꯤ ꯄꯥꯎꯗꯁꯨ ꯑꯩꯅ ꯈꯔ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯅꯤꯀꯣ ꯑꯟꯗꯥꯃꯟ ꯑꯦꯟ ꯅꯤꯀꯣꯕꯔꯗ ꯄ꯭ꯔꯣꯖꯦꯛ ꯑꯆꯧꯕ ꯁꯥꯗꯣꯔꯤꯕꯀꯣ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯥꯅꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯃꯗ ꯍꯥꯏꯕꯗꯤ ꯑꯅꯤꯗꯀꯣ ꯍꯥꯏꯅꯀꯣ ꯀꯝꯄꯦꯅꯤ ꯑꯃ ꯂꯩ ꯗꯀ ꯍꯥꯏꯅꯀꯣ ꯑꯟꯗꯥꯃꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯗꯤꯕꯦꯂꯞꯃꯦꯟ ꯀꯣꯑꯣꯄꯔꯦꯁꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯁꯤꯟꯅꯩꯌꯦꯕ ꯐꯖꯅ ꯀꯝꯄꯦꯅꯤꯁꯤꯗ ꯑꯗꯣ ꯀꯝꯄꯦꯅꯤꯁꯦ ꯁꯤꯟꯅꯔꯤꯕ ꯀꯝꯄꯦꯅꯤꯁꯦ ꯅꯤꯇꯤ ꯑꯥꯌꯣꯒꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯈꯤꯕꯅꯤꯀꯣ ꯑꯗꯨ ꯅꯤꯇꯤ ꯑꯥꯌꯣꯒꯀꯤ ꯃꯈꯥꯗ ꯀꯝꯄꯦꯅꯤ ꯑꯦꯛꯁ ꯍꯥꯏꯅ ꯑꯃ ꯂꯩ ꯀꯝꯄꯦꯅꯤ ꯑꯦꯛꯁꯀꯤ ꯃꯈꯥꯗ ꯁꯦꯝꯈꯤꯕ ꯉꯁꯥꯏꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯀꯝꯄꯦꯅꯤ ꯑꯆꯧꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯇꯣꯔꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯣꯠ ꯂꯤꯡꯈꯠꯄꯗ ꯀꯣ ꯏꯌꯥꯔꯄꯣꯔꯠ ꯑꯗꯒꯤ ꯇꯨꯔꯤꯖꯝꯒꯤ ꯀꯣ ꯑꯗꯒꯤ ꯁꯣꯂꯔ ꯀꯣ ꯁꯤꯒꯨꯝꯕ ꯂꯤꯡꯈꯠꯄꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯕꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯇꯣꯔꯤꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁ 1ꯒꯤ ꯍꯥꯏꯗꯤ ꯐꯣꯔꯦꯁ ꯀ꯭ꯂꯤꯌꯔꯦꯟꯁ ꯀꯣ ꯀ꯭ꯂꯤꯌꯔꯦꯟꯁ ꯆꯦꯂꯦꯟꯖ ꯑꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯩꯁꯤꯗ ꯐꯣꯔꯦꯁ ꯀ꯭ꯂꯤꯌꯔꯦꯟꯁ ꯁ꯭ꯇꯦꯖ 1 ꯐꯣꯔꯦꯁ ꯀ꯭ꯂꯤꯌꯔꯦꯟꯁꯀꯤ ꯃꯥꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯅꯤꯗ ꯍꯥꯏꯁꯤꯗ ꯄꯤꯌꯦꯕ ꯃꯥꯒꯤ ꯐꯣꯔꯦꯁ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ ꯑꯗꯨ ꯄꯤꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯐꯣꯔꯦꯁ ꯀ꯭ꯂꯤꯌꯔꯦꯟꯁꯀꯤ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯉꯣꯟꯗ ꯍꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯅꯤ ꯌꯦꯁ ꯑꯣꯔ ꯅꯣꯁꯤꯁꯨ ꯃꯥꯅ ꯑꯗꯨꯝ ꯃꯁꯥꯅ ꯍꯥꯏꯖꯗꯣꯏꯕ ꯑꯩ ꯌꯥꯅꯤ ꯍꯥꯏꯕꯁꯤꯁꯨ ꯌꯦꯁ ꯍꯥꯏꯔꯒꯁꯨ ꯃꯉꯣꯟꯗ ꯍꯪꯗꯣꯏꯕ ꯅꯣ ꯍꯥꯏꯔꯒꯁꯨ ꯃꯉꯣꯟꯗ ꯍꯪꯗꯣꯏꯕ ꯑꯗꯨꯗꯨꯅ ꯑꯣꯊꯣꯔꯤꯇꯤꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯄꯤꯈꯤꯕꯒꯤ ꯇꯥꯏꯞ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯐꯣꯔꯦꯁꯁꯦ ꯀꯟꯕ ꯌꯥꯒꯗ꯭ꯔꯥ ꯐꯣꯔꯦꯁꯁꯦ ꯀꯟꯕ ꯌꯥꯔꯣꯏ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯂꯦꯞꯇꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯣꯔꯦꯁꯁꯦ ꯀꯣꯛꯄ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯂꯦꯞꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯐꯣꯔꯦꯁꯁꯦ ꯀꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯖ 1 ꯐꯣꯔꯦꯁ ꯀ꯭ꯂꯤꯌꯔꯦꯟꯁꯅꯦꯕ ꯃꯉꯣꯟꯗ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯐꯣꯔꯦꯁꯁꯦ ꯑꯗꯨꯝ ꯀ꯭ꯂꯤꯌꯔ ꯇꯧꯈꯤꯗꯣꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯅ ꯂꯩꯔꯝꯃꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯨꯗ ꯂꯩꯔꯝꯕꯁꯤꯡꯁꯤꯗ ꯁꯣꯛꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯦꯟ ꯀꯟꯐ꯭ꯂꯤꯛ ꯑꯣꯐ ꯏꯟꯇꯔꯦꯁ ꯀꯣ ꯁꯤꯁꯤꯅꯤꯀꯣ ꯃꯔꯨꯗꯤ
ꯍꯥꯏꯕꯗꯤ ꯃꯄꯨꯁꯨ ꯃꯥꯅ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯀꯝꯄꯦꯅꯤ ꯍꯥꯏꯗꯤ ꯀꯝꯄꯦꯅꯤ ꯃꯁꯥꯁꯦ ꯎ ꯀꯣꯛꯅꯕꯒꯤꯁꯨ ꯀꯝꯄꯦꯅꯤ ꯃꯁꯥꯁꯤꯅ ꯑꯣꯏꯔꯦ ꯑꯦꯟ ꯎꯁꯦ ꯀꯣꯛꯀꯅꯤ ꯀꯣꯛꯑꯣꯏꯅ ꯀꯣꯏꯁꯟ ꯍꯪꯕꯗꯁꯨ ꯀꯝꯄꯦꯅꯤꯁꯤꯅ ꯈꯨꯝꯗꯣꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣꯛꯀꯗꯕꯁꯨ ꯃꯥꯅ ꯀꯣꯛꯅꯕ ꯍꯥꯏꯅ ꯀꯣꯛꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯨ ꯂꯩꯔꯦ ꯄ꯭ꯂꯁ ꯀꯣꯛꯀꯗ꯭ꯔꯥ ꯀꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯅ ꯍꯪꯉꯛꯄ ꯇꯥꯔꯒꯁꯨ ꯃꯥꯅ ꯑꯗꯨꯝ ꯌꯦꯁ ꯅꯣꯁꯦ ꯃꯥꯅ ꯈꯨꯝꯗꯣꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯐꯣꯔꯦꯁꯁꯦ ꯀꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯊꯤꯡꯕꯤꯅꯕ ꯂꯩꯇ꯭ꯔꯦꯕ ꯀꯣ ꯃꯄꯨꯁꯨ ꯃꯅꯥꯏꯁꯨ ꯃꯥꯅ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯥꯔꯚꯦꯟ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯚꯤꯜ ꯁꯥꯔꯚꯦꯟꯁꯤꯡꯁꯦ ꯐꯖꯅ ꯊꯕꯛ ꯇꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯀ꯭ꯋꯥꯔꯤ ꯍꯪꯈꯤꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯈꯨꯝꯃꯛꯇꯕ ꯈꯣꯠꯂꯛꯇꯕ ꯇꯧꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯒꯤ ꯀꯟꯇꯦꯛꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯝꯄꯦꯅꯤꯗꯨꯒꯤ ꯃꯇꯥꯡꯗ ꯏꯔꯛꯄꯅꯤꯀꯣ ꯑꯗꯨꯗꯣ ꯁꯤꯒꯤ ꯄꯥꯔꯒꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁ ꯅ꯭ꯌꯨꯁ ꯑꯣꯏꯅ ꯇꯦꯛꯁ ꯑꯦꯟ ꯀꯟꯇꯦꯛꯁꯇ ꯆꯥꯏꯅꯥꯒꯤ ꯃꯦꯒꯥ ꯗꯥꯝ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯂꯤꯡꯈꯠꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯇꯧꯈꯤꯗꯅ ꯍꯥꯏꯗꯤ 60 ꯃꯦꯒꯥꯋꯥꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯥꯝ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯔꯤꯚꯔꯗ ꯁꯥꯕꯁꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯃꯣꯏꯗꯗꯤ ꯁꯥꯡꯄꯣ ꯍꯥꯏꯀꯣ ꯑꯗꯨ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯔꯤꯚꯔꯗ ꯁꯥꯕ ꯑꯣꯏꯗꯣꯏꯅꯤ ꯑꯩ ꯃꯦꯞ ꯇꯧꯔꯒ ꯃꯃꯥꯡꯗꯁꯨ ꯇꯥꯈ꯭ꯔꯦ ꯁꯥꯋꯥꯏꯗ ꯁꯥꯗꯣꯏꯅꯤꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕ ꯗꯥꯝꯁꯦ ꯁꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯀꯔꯤ ꯏꯐꯦꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯍꯥꯏꯁꯦ ꯆꯥꯏꯅꯥꯗꯒꯤ ꯆꯦꯜꯂꯛꯑꯀꯥꯟꯗ ꯇꯤꯕꯦꯠꯇꯒꯤ ꯆꯦꯜꯂꯛꯑꯀꯥꯟꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯐꯥꯎꯔꯒ ꯑꯁꯥꯝ ꯐꯥꯎꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯥꯈꯤꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯚꯨꯇꯥꯟ ꯀꯔꯤ ꯀꯔꯥꯁꯤꯡꯁꯦ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯂꯣꯏ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯁꯤꯅ ꯀꯔꯤ ꯏꯐꯦꯛ ꯀꯣ ꯀꯔꯤ ꯏꯐꯦꯛ ꯂꯥꯛꯄ ꯌꯥꯏ ꯀꯣ ꯍꯥꯏꯗꯤ ꯁꯣꯛꯍꯜꯂꯛꯄ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯆꯥꯏꯅꯥꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯥꯝ ꯑꯆꯧꯕ ꯁꯥꯕꯁꯤꯗ ꯃꯥꯒꯤ ꯑꯆꯧꯕ ꯍꯥꯏꯗꯤ ꯗꯥꯝ ꯑꯆꯧꯕꯁꯦ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯁꯥꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯥꯝꯁ 3 ꯖꯣꯔꯖ ꯗꯥꯝꯁ ꯀꯣ ꯌꯥꯟꯆꯦꯗ ꯂꯩꯔꯤꯕ ꯗꯥꯝꯁꯦ 3 ꯖꯣꯔꯖ ꯗꯥꯝꯁꯦ ꯀꯣ ꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯥꯝꯅꯤꯀꯣ ꯀꯣ ꯁꯤꯁꯨ ꯆꯥꯏꯅꯥꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯆꯥꯏꯅꯥꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯇꯧꯔꯛꯄ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔꯒꯤ ꯔꯦꯁꯇꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯍꯦꯟꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯗꯥꯝ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯋꯥꯇꯔ ꯋꯥꯔꯁꯨ ꯃꯥꯅ ꯇꯧꯕ ꯌꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯗ ꯃꯣꯏ ꯁꯥꯎꯅꯕ ꯈꯤꯇꯪ ꯂꯩꯔꯒꯗꯤ ꯏꯁꯤꯡꯁꯦ ꯆꯥꯎꯅ ꯊꯥꯗꯔꯛꯑꯒ ꯑꯩꯈꯣꯏꯗ ꯐ꯭ꯂꯠ ꯊꯣꯛꯍꯟꯕꯀꯣ ꯋꯥꯇꯔ ꯕꯣꯝꯒ ꯍꯥꯏꯔꯤꯁꯤꯀꯣ ꯑꯗꯒꯤ ꯆꯥꯏꯅꯥꯒꯤ ꯗꯣꯃꯤꯅꯦꯟꯁꯦ ꯍꯥꯏꯗꯤ 3 ꯖꯣꯔꯖ ꯗꯥꯝ ꯍꯧꯖꯤꯛꯀꯤ ꯖꯥꯃꯨꯗ ꯂꯩꯔꯤꯕ 3 ꯖꯣꯔꯖ ꯗꯥꯝ ꯑꯗꯒꯤ ꯁꯤꯡꯁꯤꯅ ꯃꯣꯏꯅ ꯋꯥꯇꯔꯁꯦ ꯂꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯈꯤꯕ ꯌꯥꯔꯦꯅꯀꯣ ꯁꯨꯃꯥꯏꯅ ꯔꯤꯚꯔꯗ ꯗꯥꯝ ꯁꯥꯕ ꯈꯣꯠꯄꯒꯤꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯀꯔꯤ ꯀꯔꯥ ꯀꯔꯤꯝ ꯂꯩꯇꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯆꯥꯏꯅꯥꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯁꯦ ꯁꯤꯅꯣ ꯏꯟꯗꯤꯌꯥꯟ ꯕꯣꯔꯗꯔꯗ ꯌꯥꯝꯅ ꯍꯧꯖꯤꯛ ꯎꯪꯈꯠꯅꯕ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯗꯨꯅꯁꯨ ꯏꯟꯗꯤꯌꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯏꯅꯥꯅ ꯗꯥꯝꯁꯦ ꯁꯥꯒꯠꯂꯁꯨ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯦꯕ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯆꯥꯏꯅꯥꯅ ꯁꯥꯗꯣꯔꯤꯕ ꯍꯧꯖꯤꯛꯀꯤ ꯗꯥꯝꯒꯤ ꯃꯐꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯐꯣꯔꯦꯁ ꯀꯔꯤ ꯀꯔꯥ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯐꯝ ꯑꯣꯏꯗꯣꯏꯅꯤ ꯑꯦꯟ ꯑꯣꯜꯁꯣ ꯍꯥꯏꯗꯤ ꯗꯤꯖꯥꯁꯇꯔ ꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯅꯣꯂꯦꯖꯀꯤ ꯑꯣꯏꯅ ꯗꯤꯖꯥꯁꯇꯔ ꯌꯥꯝ ꯊꯣꯛꯈꯤꯕ ꯃꯐꯝꯁꯨ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯥꯔꯠꯀ꯭ꯋꯦꯛꯀꯨꯝꯕ ꯊꯣꯛꯈꯤꯕ ꯃꯐꯝꯁꯨ ꯑꯣꯏ ꯑꯗꯨꯅ ꯗꯥꯝꯒꯨꯝꯕ ꯁꯥꯕꯗꯗꯤ ꯑꯥꯔꯠꯀ꯭ꯋꯦꯛꯁꯦ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯀ꯭ꯔꯦꯛ ꯆꯠꯂꯒ ꯀꯥꯏꯔꯛ ꯇꯥꯔꯒꯗꯤ ꯐ꯭ꯂꯠ ꯑꯗꯨꯝ ꯊꯣꯛꯇꯣꯏꯅꯦ ꯑꯗꯨꯒ ꯗꯥꯝ ꯁꯥꯕꯒꯤ ꯀꯥꯟꯅꯗꯕ ꯍꯥꯏꯗꯤ ꯑꯞꯁꯇ꯭ꯔꯤꯝꯗꯁꯨ ꯕꯣꯠ ꯑꯞꯁꯇ꯭ꯔꯤꯝ ꯗꯥꯎꯟ ꯁꯇ꯭ꯔꯤꯝꯗꯁꯨ ꯑꯅꯤꯃꯛ ꯂꯩꯀꯣ ꯑꯗꯩ ꯑꯞꯁꯇ꯭ꯔꯤꯝꯗꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯗꯤꯡ ꯊꯣꯛꯑꯅꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯦ ꯈꯨꯟ ꯍꯣꯡꯅꯕ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯐꯣꯔꯦꯁ ꯀꯔꯥ ꯀꯣꯛꯇꯣꯏꯅꯤ ꯗꯥꯎꯟ ꯁꯇ꯭ꯔꯤꯝꯗꯅ ꯑꯩꯈꯣꯏꯒꯤ ꯑꯞꯁꯇ꯭ꯔꯤꯝꯗ ꯂꯥꯛꯄ ꯉꯥ ꯀꯔꯤ ꯀꯔꯥ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯑꯝꯇ ꯂꯤꯠꯄ ꯉꯝꯃꯔꯣꯏ ꯑꯦꯟ ꯗꯥꯎꯟ ꯁꯇ꯭ꯔꯤꯝꯗꯗꯤ ꯐ꯭ꯂꯣꯗꯣ ꯍꯟꯊꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯋꯥꯇꯔ ꯃꯨꯚꯃꯦꯟꯗꯣ ꯍꯟꯊꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯆꯥꯛꯇꯁꯨ ꯃꯔꯨꯝ ꯀꯣꯛꯄꯗ ꯈꯣꯠꯄꯗꯁꯨ ꯌꯥꯝ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯗꯥꯝꯒꯤꯗꯤ ꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯣꯂꯣꯖꯤꯗ ꯏꯐꯦꯛ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯤꯅ ꯏꯐꯦꯛ ꯌꯥꯝ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯍꯤꯃꯥꯂꯌꯥꯟ ꯏꯀꯣ ꯁꯤꯁꯇꯦꯝꯗ ꯏꯐꯦꯛ ꯌꯥꯝ
ꯃꯌꯥꯝ ꯇꯧꯗꯣꯔꯤꯕꯀꯣ ꯑꯗꯣ ꯆꯥꯏꯅꯥꯅ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔꯒꯤ ꯍꯥꯏꯕꯗꯤ ꯏꯁꯤꯡꯗꯒꯤ ꯂꯧꯕ ꯏꯅꯔꯖꯤꯁꯤꯒꯤ ꯃꯔꯝꯗ ꯗꯥꯝꯁꯦ ꯌꯥꯝ ꯁꯥꯔꯕꯅꯤꯅ ꯃꯣꯏꯅ ꯄꯥꯋꯔꯁꯨ ꯌꯥꯝ ꯂꯩ ꯇꯥꯔꯒꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯣ ꯑꯗꯒꯤ ꯏꯟꯗꯤꯌꯥꯗ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯗꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯣꯛꯍꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯠꯇꯅꯕꯒꯤ ꯃꯑꯣꯡꯗ ꯄꯨꯔꯛꯄꯁꯨ ꯌꯥꯏꯀꯣ ꯁꯤꯗ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕ ꯑꯣꯔ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯅꯕ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯦ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯨꯒ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯗꯨꯗ ꯑꯗꯨꯗꯨꯒ ꯂꯤꯡꯛꯇꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯩꯅ ꯈꯪꯉꯤ ꯍꯩ ꯇꯧꯖꯕꯁꯨ ꯅꯠꯇꯦ ꯕꯠ ꯃꯌꯥꯝꯁꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯒꯗꯤ ꯖꯁ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ ꯍꯦꯞ ꯑꯦ ꯒ꯭ꯔꯦꯠ ꯗꯦ